Kuki manungi internet isuna maram oiraga Thadou church ki leader sing adu Kuki Militant Singna Hatkhibani haina Liangmai Union Thador Patserol amana fongdorokli Haukiba me taraga humdaida Kuki Militant Singna ambush tawduna Thadou religious leader Ahum Hatkiba kaya amana aso apanangan kiba tawdok adu yamna laibak thiba tawdokni Kuki community ki manungi oiba isuna maram oiraga su Militant Singna mapungphana control tawba amasung Kuki Singna namna taba Scotland village da Malayjada church leader Ahum from the Takibadu Yamna Tamui Kaining Haina Liangmai Students Union Thador Patserol Amana Hairi Zerol Asina Makatana Hairibana Zerol Asina Makatana Hairibana Thadok Adu the Generiba Maralevasing Adu Chapchana Kangdana Amasung Mapung Paba verification Amata Taudana Kuki NP Manipurgi Maikaidagi Hatua Tuna Taudo Adu ZELIANGRONG Naga Amasung NSN IAM Chathakibani Haina Maran Sirak Liba Adu Suyaninda Fongdorokli Nagasingi Pari Purigi Lamda Kundariba Illegal Kuki immigrant Ama Oiriba Lailon Vaifegi Group Singna Taudok Tokpan Numit Metrom Duigi Ayuk Nagasingi Pari Purigi Lamda Kundariba Illegal Kuki immigrant Ama Oiriba Lailon Vaifegi Group Singna Taudok Tokpan Numit Metrom Duigi Ayukung Amataba Matamda Maral Lektaba Naga civilian sing adu Fakibani Makoina Farga Pukiba Naga civilian sing adu Hujiksu Mafam Kangdana Lady Lady Batenson Amasung Tangdu Laitada Fibam Asigi Kulang Laman Oina Naga volunteer Singna Numit Adugi Numidang Pung Mga Taba Matamda Senapati District Headquarters Amasung Irengban Village da Zatok Sasin Tauriba Kuki Militant Sing adu Fakibani Adubu Naga Sing na Fajan Kirba Kuki Sing adu humanitarian ground da Ningthina Loina Bagaloina na Asoy Angam Yaudana Thamli Kuki Sing na Fakiba Naga civilian Sing adu Asoy Angam Yaudana Thadok Narakdapagidamakta Kuki Gimiyay Sing adu Chumna Kaki Fajandana Thambani Maraksida Kuki Singna Senapati District Students Association ki President ki Mathakta Siriba Maran Sing adu Punglalaba Amasung Mian Bulan na Lamjing na Bahotnabani Thawong adu akan mamong da condemn tawi Kuki terrorist sing na Malayjada Naga sing Kuki terrorist sing adu na Fakibana maram oiraga Naga volunteer sing na maduda namduna saruk yahan kibani Kuki sing na Fajanduna Thamliba Naga hostel sing adu atuba matamda condition amata yaudana Thador kadabani Adubu Kuki sing Makaidagi di Makoina Hojik Pawba Fajanduna Thamliba Naga sing adu Hojik Pawba Thador Wahaibi Yadri Haina Nungnang Bafongdok Laduna Kuki Students Organization Delhi and NCR na New Delhi gi Jantar Mantar da Naga sing da target tauduna protest tawkibadu yamna thamoi sokningai ni Thadou NP Manipur gi Maikaidagi Thadou leader sing adu Kuki Militant Singna Hatkhibani haina fongdokkiba laikhrabani Lairiba irang asi hena chawtho hanaba amasung aranba pau sandokliba asigi thaudang pumba Kuki NP Manipur na pugadabani Karigumba Naga hostel sing adu aso engam thokpa tarbadi Naga sing na kaidangoida tuminna lairoi hairi Drug lalonba Myanmar macha ama Delhi da NCB na fare Myanmar dagi India ki North East forga drug lalonba ki case chanai haina NCB na fongdorli Narcotics Control Bureau NCB na Transnational Drug Trafficking Network amagi mayukta chathaba operation da Sintuan allies Duanga koba Myanmar da based toba yamna maru oiba drug trafficker ama New Delhi da fare India amasung Myanmar ki lona bangam khaida drug trafficking gi achobo khutpu ama laire haiba khangbadagi NCB na chatharakpa operation da MUSC phabangam kibani Hiram asiga mari lainana Thador Patserol amada NCB na hai Myanmar Mizoram Manipur Assam Tripura gi tongan ba mafam da khwaidagi chawna drug lalonba khutpu amagi Luchingba Jintuan pharabani na transnational drug trafficking gi network asida yauba atai mesing mathang phabangam lagani Pharaba miyoi asina Myanmar dagi Manipur phaurga pusilakpa mayai kaba drug sing India amasung Bangladesh ki tongan ba mafam sing da yonbagi thabak chathaduna lak NCB amasung atai drug law enforcing agency kiyana narcotic drug and psychotropic substances ki case ka mari lainana miyoi asi matam kiyagi mamang dagi fana bahona duna lakhibani matam chana investigation chathabada Chintuan haiba pharaba miyoi asi kumjali singani kunga manga da champhai police station na heroine amasung metaphimaman lalonbaga mari lainana case kya register tawkhraba miyoni haiba khangbangamle kumjali singani kunga humdoida Mizoram gi excise and narcotics department na haiba miyoi asigi mathakta NDPF ki case taruk register tawkhre kumjali
lising ani kunga marida NCP Agartala zona methamphetamine kg 13 amasung heroin kg 2 gram 10 kumja lising ani kunga marida NCB Agartala zona methamphetamine kg 13 amasung heroin kg 2.9 phakibagi case ta hariba mioi asi khwaidagi mapung oina chenai haiba khangmangam khi kumja lising ani kunga mangada NCB Agartala zona methamphetamine tablet kg 9.10 phakibagi case to su hariba mioi asi mapung oina chenai case aduga mari lainana drug la lonba mapan dimang jangona fakhrabani makhatana investigation chattabada chintuan ga loinana mayai ka drug la lonba da chenaba mioi kya phagat pangam khi manungda bungkha khaw ko ba Myanmar dagi mayai ka drug puthorpada khwaidagi maru oiba thaudang lai lawba mioi ama yauki achauba drug la lon khupu asigi matangda NCB na makhatana thijinbada kumja lising ani kunga manga gi December kunda Abu Sale Alai Sakhudin kauba mioi ama Assam gi kasar dagi phagat pangam khi Jintuan gi khupu da yauba mioi asina Assam gi tongan mafam da mayai ka drug sing pusin bagi thaudang lawi haiba chapchana khangbangam khi Mizoram Police amadi Mizoram gi Excise and Narcotics Department na register toba NDPS ki case ke amarumda hariba mioi asigi ming yawi Assam gi Karimganj dagi Jakrin kobak drug la lon bagi khupu da yauba mioi amasum mamang chahi da phagat pangam khri mamang chahi gi December ohumda mayai ka drug ke amarumga loinana mioi adu Assam gi dagi phag mangam khibani thaudok aduga mari lainana makhatana investigation tabada India gi tongan by state singda mayai ka drug pusin bada mapung oina chenai haina chapchana khangbangam khi Myanmar amadi India ga lona bangam khida achoba drug launum rakhupu ama leire haiba NCB na mek singna khangbangam le hairi Myanmar da base to ba khwaidagi chauna drug laulon ba mioi NCB na phaba chituan na ani subani North East region kaktada mamang chahida NCB na NDPS ki case ni phu ni pan register tawkhibaga loinana drug la lon ba cham ga tara taruk phabangam khre